ट्रक ड्राइवर हानब होनबद चेनब फारे हौखिबा अक्टोबर 13 के नुमिदांग इम्फाल वेस्ट के मयांग इम्फाल बेंगुन लम्हांगी कैथेल मचा मनाक्ता लैंगोई थाबा चतखिबा ट्रक ड्राइवर मिलन खवास चही 13 बु मंगक समद थांग लेलगा हानब होनरंबगे थौदोक्ता चेनबनी हाइबा मियोय अमा मयांग इम्फाल पुलिस न फागतपा ngamkhre हाइदे पुलिस तगी फंगबा पाउना हाई ट्रक ड्राइवर हानब होनबगी थौदोक्ता चेनबनी हाइबा मियोय अदुगी ममेंग खुदाइबम दौलत खान चही 19 अपोक्पा सिकंदर कौवे इम्फाल ईस्ट की ngaरियान ममांग लेकाइदगी निहाइरे थौदोक अदुदा सेनरीबा मियोय अदु इम्फाल गी अहानबा मणिपुर राइफल्स की मनाक्ता लैरे हाइबा पाव अमा फंगबदगे मयांग इम्फाल पुलिस स्टेशन की ऑफिसर इंचार्ज कोनकारना लुचिंगबा पुलिस टीम अमना दौलत खान बु अहानबा एमआर मनाक्तगे ngarang numidang waidam pung 5 rom taba matamda phaba ngamkhibane mahak police custody da leire crime adu decision nakiba thang adu de numidang oibana phangba ngamkhide ngasi mahak JMIC Imphal West 2 gi court puthokani haide truck thauraga yum pujariba driver amabu mangak samda thang lenduna hatnaba honakhiba minungsi yaudraba thogdok adu da senaba miyoi matam chana phaba ngamkhibagi damak All Manipur Road Transport Driver and Motor Worker Union Driver Union na Imphal West District ki SP KHH Sivakanta amasung officer in charge Mayang Imphal Kankararbu thagat pa phongdorok le Driver Union ki General Secretary M Anil Nahai ahing nungthil naidna miyam ki thabak tawriba truck driver singbu minungsi yaudana faraga mangag samda thang lelaga hatnaba hodaram khiba se Union ki maikaidagi condemn tawwe asigumba minungsi yaudraba thogdok adu senari bamiyoi sing fabi naba driver union ki maike dagi chief minister amasung manipur police ki makok thongba singda haijaba da tabi duna matam thinthabat augana thabak lokhat piduna thogdok adu senaba bamiyoi phagat pangam khiba union ki maike dagi laingak pu thagat le SDDCM na minister Ranjan ki da thomjin duna memorandum pisin khrei mitai maitai ST list chananaba demand asumna yetlibadu athubada handok pi yo SDDCM isu asigi matangda angamba thakta honagane Ranjan mitai maitai bu schedule tribe list chalhanduna furup asi kanjana bangak lo piu haiduna SDDCM na miyam ga loina na changsilakpa khongjang ge makha tarak poina MLA minister singi yumda thomjinduna makhoi gi wakhalon kari laibagi haiba khangdokna ba changsilakpa gi saruk ama oina ngahan minister Sapam Ranjan gi yumda thomjinduna memorandum pisin khrei Minister Ranjan gi yumda thomjin baduda SDDCM gi thaumi sing amasung tongan balup singi lusing ba kaya su saruk yakhe khongjang adugi matangda Minister Ranjan na hai khongjang asigi matangda committee gi mihut sing wari sanare aigi maiki dagi CM amadi mari lena basingda wari saduna angamba thakta na gi hai khe SDDCM gi convener L Ramesh na hai Minister na piri ba thajaba se maram chai Minister na thajaba pirakhiba wafam SDDCM na thagat le Amarom da haukiba numit kharani gi mamang da All Tribal Student Union Manipur asumna mitai maitai bu ST list sanana ba demand tawri basigi mayokta laigani haibo wafam phongdokpa amade memorandum pisin ba thengnare masigi matang da kayara khana wakhal taminana ba wari sanakhiba laikhrei adubu hanjin na mitai de chawkhatla ba wang ba thaki phurup ne aduna maitai mitai na ST list chanana ba demand tawri basi maram chade haina asumna phongdokliba se maram chade amade yaning de nakhoi sulamda masida punna hingmina ba ichilina ama oirabade Manipur train laklaga mising yamjadraba tampaki mi singa se yosilakpada ngakthong ba upai laite nakhoi na ichilina oirabade aikhoi gi khongjang asida sawatpham thoe madudi nataduna mitai de mut khrasanu mang khrasanu haina yetliba maram chade aikhoi gi demand asum gi property dagi machet ama piyo khayu haiba natte India gi constitution na yaba dugumba demand ama khakne aikhoi gi demand asi yai amasung yade haiba de nakhoi na lep kada banatte aduna mitai maitai na ST list chanana bohna bada asum na yelibadu athuba matam da withdraw to biyo mitai maitai gi marakta kumsing 2017 da amuko amadi UCM gi banner makada PPCM na Manipur gi CM da mitai maitai ne ST da chanba maram chade aduna masi chanahanbigano recommendation thaviganu haina memorandum pisiliba dusu handokpi yu haike Manipur kansi hairabadi BJP natana laite sarda India awang nongpok amasung Manipur kansi hairabadi Bharatiya Janata Party BJP natana atai laite haina BJP Manipur state ki president adhikari mayum sarda na phongdokre waphamasi BJP lamlai mandal office hangdokpa amasung JDU amadi
INC-dagi changlakpa miyoising okpagi thoramda phongdokhibane. Tamenglong amasung Senapati Districta Armor Falcon phaba hatpa madi yonba khudaktagi thingkhre. Tamenglong amasung Senapati gi maphamsingda Armor Falcon yauna migratory bird kaya phaba hatpa madi yonbagi thabak khudaktagi athingba thamkhre. Fagalakpa lagaw maru amasung layum lamdengda mai thaduna mangankhre. Lagaw maru phagatpada Imphal Police na ahanba taduna lupa lising kungi mana phangkhre. Alliance Air gi Imphal Aizol Flight Service hawdokkhre. Northeast South Hatnaba PM gi manglan mangphawna ba hore Biden. Alliance Air gi Imphal Aizol Flight Service ngahan Manipur gi Chief Minister Nongthongbam Biren na Imphal da leiba Bir Tikendrajit International Airport ta hawdokkhre. Chingi saruk na namna leiba awang nongpo ki lamdam sing asida flight service mathang hawdorokliba sina Prime Minister Narendra Modi na awang nongpok South Hatnaba thamliba pandam adu mangphawna ba horakpani haina lowi haina NBN na phongdokkhre. LPG home delivery gi senfam khubak mayai da sagun taure. Laingak na home delivery gi senfam leptabana distributor sing na lawning balaure. Puwari kauna khibadage aikhoi masel gi marakta yangthinarakpane. Popi yansat kiba kangpokpi gi tapon khulda lak manga khusinakre. Liyang mai phurup ki achouba kumai oiriba chagangi state ki thakta Senapati district ke manung chanba Makuilong D2 da pangthokre lamdam asida khundaminariba phurup singi marakta hanadagi leraglaba puwari gi liklam kauthokna khibadage aikhoi masel gi marakta yaknabagumna lawnarakpani haina CM Biren na phongdokkhre. Manipur gi kiwi mapalamda demand hengalakle Patna Lucknow dasu kiwi thadokba hore. Bangladesh da ningol chakobagi chanabi leramde handak pangthokiba sina khwaidagi chawba ningol chakobagi thoram oire. AK Sheram Handaki Patriotic Writers Forum Manipur gi khongchat ase Bangladesh ki puwari da mayek lana lehoroga da khongchat amane maramde ningol sako bagi thoram asi Bangladesh ta mamangai da de taunaramde Bangladesh ta natana Assam amadi Tripura da su taunaramde ningol sako bagi wari hairaga pakhang bagi matam gi wari pusilaktuna laisnana mabung poirei tonbo chako khiba du dage haurakibani haina re adu oiba taraga su tasengna ningol chako bagi thoram ase popular oina paksana pangthokna rakhibade Chandrakriti Maharaj matamdage ne tasengna Bangladesh Assam amadi Tripura da mitai singna khunda khibase Chandrakriti Maharaj na pandringai gi mamangdage ne aduna ningol chako bagi chanabe tradition asi Bangladesh Assam amadi Tripura da taunaramde Manipur da Manipuri singna mito poirakpa yabagi phibam laklei sanayaima aikhoi gi state asida medicinal plant samnga gi mathakta phangli adubu ngasi phauba malem gi kaithel yahondre Manipur da hojik achouba singnaba ma oirakliba se mitop ki masing hengalakpa se nei official record ta mitai na masing heli haidabasu physical record ta de madu lale Manipur da Manipuri singna mitop oirakpa yabagi phibam leirakle haina RK sanayai mana phongdokkhre miyam gi damak kathoktuna service kaya piriba Center for Electronic Industry Selim Digital gitara ka mga suba mapokumon ngahan Major Khulda leiba Manipur Press Club ta pangthokkhre thauram adugi athoiba mithunglen ge warol piraduna RK sanayai mana wafamasi phongdokhibane aroibada tabiriba pumnamakpu thagachare